ima mayam pumnamakna Oja Saroj Nalini Khomdram haina migobiba ima busu kurumjari. Likhridriba Ahilamansing Lagunsing Isasing Inausing Wasing Isusing Likhridriba Namaku Kwam Taralwanaraga Bhakti Katari Peramjari Namutsat. Lagi aina amtang technically check tawjage aduga imana aina technically check tawringai sida amtang kamai tawbiri haibadu koi mayam delibiyu duga yengbiriba pumnamaknasu ainasu technically check tawringai sida amtang share tawbiyu koi mayam yengminasi ngasigi koi Manipuri Literature gi program atang naina chathajarakpasida koi Manipuri gi Literature dan nasi feature tawgadol basi karino imana pabikadol basi kaino haibadu koi tamin nasi kami nasi amtang share tawbiyu duga kadai lagi yengbira ibano haibadu mas comment so itana tawbi. Hanba Maktada Hana Equigi Likhridriba October Punamaki Mapanda Naramshi 13 August Oikle Adubunga Adumakti Tangazita Hodabananga she have a Missida October Punamaki Mapanda Ehana Milugi Piranga Renana Sarandali Kachari Peramjari Bhakti Kachari Loina na aina nasisi yamna ai karmaina tawge habu bunhaga ga iman manadaba wakhan amakhakta isi leibani yamna keno waba natraga nungaibadi nate aigi ai thaise je tawrakanda kuirabani aigi right ki mitse katrek haibadu leiraba adu pandemic sina maram oidana hospital chatpasi masi kitang phaba oroi udaba magnate lepki sina yam phajana function tawiye na sum leibani adu hudi kitang aikhoigi kaino phara abasida masi to phukta yadre haidana aigi chachin loina baki asada ima gidu kut tawtho achi na aina han koi kaino chale ai yengba chale ai akoi manak sida leibani center for site aina subdivision enclave sida adu only for the kaino ne koi ai hospital hajaba tare adai du da yengba matamda ai gi kaino rai sai ki mitna ha haiba tare koi na haira kanda machi khara yamna sokpo oire aina so dum khangjai masi yu uraktre se na adubu yam laina moina operation si tawra si na operation gi numi se koi khanaraga lepe handaki laiba oboski tang trampan sabon se numi sida koi doctor di mamingna doctor mahipal keno saseba ko aduna masi ang senior su oiraga founders who are mayam paper doctor ni haina baduda magi appointment si lauraga yang jare ado tang trampan da dia gimiti masi cataract si kheto pa haiga dara operation haiga dara jo bitabak to pangsu ani na khanlu bada aina adudi ayu amani ti ai paro idore aduna doctor na harapagi matungina kai khara dia injection ba oirani aina khali maramde ai ahan bagisu aina tawbiba matamda thamukti adum larikumba kaikumba pa ganoina prohibit tawrapani aduna maram oidana ai hangna akogi babung Ningthoujam Binoi gi punshi amadi Jananeta Irabotki ehou lalhauda yumpham oiba haiba lairikse akoi recording dadi lawba hujagrabani adubu live da yamaru oiba kaino amakhak Manipuri tangkak ama historical oiba amakhak oiba sina ehakna masim tangdi aigi operation tawdringai mamang sida ai lan thokpa ngamjage haidana ai soda khoram jabani aduna ngasi si aina Likhridriba Wari Ningthoujam Binoi Singhagi punshi amadi Jananeta Irabotki ehou lalhauda yumpham oiba
Monindro Konsham na di amuk sendan sadalaga akogi Ningthoujam Binoi Singhagi punshi di masana di hairamba aduga ibadi kitang ngamamdaba ngamaktaba matamda adumhaina sagatpa wari ni yam kanaba ngachigi akogi British na Manipur da loi chalakpada ngasi akoi phaidabungdaga secondary thangal ka heng heng tawraga hatlibani adu hatpasida nongna sagai kare ne akoi mikha pondoi saron achuki matik thona leiraba mapari singse masi karma haina masiga aina ngasi pajaga dore basiga mari adum leinarani maramdi British na karamba matamda kanu Manipur loksan gi base karma to moi loksan laganda akoi da han ba step ta kaidawi kai sida yam tu khau sungba kangla ge akoi play ka do lok thu kanda British ki play ka pai gi ba aduna akoi gi se yamna kai kanu laibak thi ba leibak amadi oirak pajani sahi tare khunta ko da ke amam waru re adagi mu British na mu adui makha da mu leire ade thoma ja mayam kuba munna bagi mu hatok na re sumain tawdana punamak suksin jaraga ai hangna ngasigi Likhridriba Wari sida ai hangna miyam da lanthok chaning mandana ingchok tarik loina yauri tambiram libasi yamna marik chumba adu loina bakti pa bangam jadraga su ahan ba chapter da bibiram liba akoigi imphal kaikhel ising machanipan maudrama toidagina yankai tari phaugi manungda leiramba saktamse masimtangde aina lanthok chake haidana miyam imhamda ehangna thamjari ngasi se nongchari khwiramjari bhakti gacha namak na yebiraga share tawbibagi damakta thakachari akoigi program si ahanba ujarakpada imana panbichiba akoigi Patriot Day nising ba oina akoina program si ahanba hobada minute ama tumina leiraga akoigi Likhridriba da akoi tribute pininasi hainai mayamda hangachari koi mayamna athawbasing British ka khatnakiba fight tawkiba masi tribute tawraga ningsinglaba atung asida akoina program asi hawjabada aina yengzaba kanda yamna nungsiba isai sana leibak Manipur lukrapna sandok ikiba aduga akoi Manipurgi oina state song haina recognize tawraba isai asi MyGov Manipur na share tawbirai aduga muk akoigi chief minister na ambulance na share tawbirakpani Facebook ta do akoi mayam ngasigi program asi hawbada mutang taminasi
Masigi isai asi yamna nusiba akoina hek nangwingedagi taraga lakjaba state song oina hujik recognize tawbikraba ruplak na sapiba isai asi lanthokjaraklaba matungda imada sinajarage imada program asi hobinabagidamata Punamaku amukasu hana ehana kuramjarba matungda lariga sidi ahanba pongbasi Srimati Ningthoujam Binoi Singhagi Nagamapal Lamabam Lekai Maibemna Pongbagi Warol Thambirami aduga mathang sida O2 Award Father Haidana yam siba contributed by son and daughter Satana Bomi Romi Nomita Ningthoujam na macha ibungo ibema Marina ibirakpache masidi horen egi chanupina lanthok asanu aduga aphongbigi warol se ahanba maktada ehangna thamjage taibangda ehaki ipuroiba oibiramba Likhridriba Ningthoujam Binoi Singhagi hinglingai matamda masamakna thengnarakpa amadi hakthengna saruk yakhiba thabak thoram kayagi matangda mahakna hinglingaida aikoida wari oina libiramba thabak thoram kayagi matangda kaya amasung mahaka loinaramba ahallaman akhang ahai kayaga tanajaraga lairik ama puthokjage ningjarakpadi matam kuirabani adubo aikoina pangjadabadagi mangam isan sanba ngamdana lairakpa ado ibungo Monindro Konshamna ahakpa thogai lobiduna ngasidi aikoina mangjarakpa manglan ado mangphawna hanbirare ngasidi ibungo asidi matengna Likhridriba Wari haina mingthonduna miyamgi mafamda khudol tamjaba ngamjare masigidamak ibungo asibu ahanba maktada ayhak isamak amadi imung manungi maikaidagi tawimal khangba utjari loina lairik asi puthokna bahonabada Likhridribagi maramda wari wakhong kaya takpirakibasing amasung mateng pangbirakhibasing ayhakna ningsingjaba kharadang ming oina panjarabada Lieutenant Colonel Yam Asawbasing Lalambung Takhelambam Laikai ahanbada ani subada Ningthoujam Ningol Humantem Ongbi Momon Devi Thangmaiban Kabarabam Laikai ahum subada Ningthoujam Ningol Moirang Them Ongbi Ibempisak Devi Sagolban Salam Laikai Mari subada Maitram Samu Singh Awang Jiri Manga subada Thoksom Singhajit Singh Kamong Taruk subada Langgonjam Tikendra Kundrakpang Makha Laikai Tare subada Langpuklakpang Kunjo Singha
Hundrapam Akha Lekai. Nipan Subada Suram Lokesor Sing Nagamapal Rims Road. Mapan Subada Pyrojam Toiba Sing Nongada Makha Lekai. Tara Subada Kaidem Ingoja Sing. Uripok Kaidem Lekai. Tara Matoi Subada Lamabam Prabhasi Sing Nagamapal Lamabam Lekai. Haisnam Brojendo Bojendro Sing Wankai Kaikel Asami trying to Subada. Tarahum Joy Subada Lamabam Joy Chandra Sing Nagamapal Lamabam Lekai. Tara Mari Subada Hijam Dinesor Sing Kaishampat Toksum Lekai. Punamak Pusungam Kai Laitana Tagat Jaba Pondok Sari. Mingwina Panjarabada Mingwina Panjaba Sida Chitan and Toba Pudding Makusu to be Melkamba Jabagaloina. Awat pa sige damak nga pina ba hygiene. Lari ka sibun nam tok tu na putong na bakot na bada at ba tawdang. Lobby kiba. RNB offset. Prince ki staff puna magpu apong bagi may kay degi tagat jaba pundok sari. Aroy bada lari ka si sexual ho dabadagi aran opuy kaya yaw kiba tok labasu. Pai kibig na ngapi gani amadi takpi ba kuding mak takpirak pa kuting magharaw na loksin jaduna matangi kutnamda ngamliba makay sumtok sana bangko na jagani Ningthoujam Ongbi Sarju Devi Nagal Mapal Lamabam Lekay Impal November ing lising ani subna tara mga Impal asumna Likhridriba Wari mana laidingay matamda thambiram labagi matungda oiba Monindro Konsham warol karadang amuk Tamjarake, lising ani tarage April dani, sahi kunlongi mamang dagi, yamba makum ikai kunaja na luina jarak kraba, let Colonel Kiam asosing retire lalambung takhelamam lekai da lebiri bana, ayun da taja batambiduna, nagamapal da leba ahli Ningthoujam Binoi Singhagi ubat unahan biki. Unakiba adugi pandamdi. Ayag na so babung haina mingaw jaduna ikai kunajik jakiba Ningthoujam Binoi Singhagi Jungi tang ahum lising amaga chamapan kun mga August tagina Jungi tang ahum lising amaga chamapan kun mga dagina August tang trataru lising ani tara mari pawa na liba masagi ho kraba punsigi wari sing ado audio recording tauraga paring oina ithokna nabagi damaktani adugi damakta ayhak lising ani taragi April lagi July phauba tha mari rom chupna numit nini gi marak kumni gi marak pabung Binoi ga unaduna mahaki punsigi hokraba wari simbul sing recording taujaki ayhaka unakiba matamado mahak senior citizens for society Manipur ki president oiduna Manipur miyam gi oina mamalyam laba thabak thoram kaya pangthokpagi thorang ya hariba mioi amani haiba khak natana mahaki asengba masak khanglamde mahakna liba wari singna langla langjin oiraga mahakku khangnaraba masu mahaki wari sing adu paring nai na ithongna naba honarakiba matamdadi mahak Manipur Wari maru oi kraba tangkak amada makai takpa thawa misakung ngalamba miui amani haibado khanglaki adubu aingonda wari libi khiba matam ado machagi sahi marpu manga surak laba matam oi khibana wari paringi thodok ayamba chak chana ningsing bagi mami samlam le aduna ayhaki mangda singnaba amagam thorak khiba wafamdi hokraba Manipur Wari gi maru oikraba tangkak amada akhanaba misak ama oikhiba Ningthoujam Binoi Singhagi hokraba punsigi khongul libani pangthokpati ngamkhide maramdi madugi damak changgadaba macha khudingmak pangjadaba aingonda leikhide phangbada wana thoklaka daba ngakta oina thoki matam hoki aduga aingonda hena laibak thiba thodu ama oina August tang tratuk lising ani tara marida pabung Ningthoujam Binoi taibang punsi maton lom duna lairam len pangbiki mahakna sauna ningjara
duna Manipur gi miyam da lining lamba mapunsi gi Likhridriba Wari Singhagi ithok laba masak ukidre ithamoi da ningam da bagi akan basaina phauki kari tawba dingam jakide chaliba chahi lisingani tara mangagi March thadani layoi pikraba Ningthoujam Binoi Singhagi machanupa ahal bomi singhana ingonda Likhridriba ipa ibungogi Likhridriba Wari Singhul ithongna bagi akan ba itil ama pibira kibado itil adumaki mahaini ngasi khwaigi mafamda lanthokchaba ngamjariba Likhridriba Wari Singhul ase ithokchaduna lanthokchariba khara ase mapung phagadaba yamna wali asoiba hanjinba kaya ama yaurumbasu yai Manipur amasung mapan lamgi maru oina Assam State Archive Guwahati West Bengal State Archive Kolkata National Archive New Delhi na chingba mafong kaya da chalaga hiduna hangduna khangningliba wafonggi wafong tana thali punamak ado panthongnaba sumak chathaduna lairabati kamdauba haiba amana su pungning laichanghandaba thoki adumakna maram oiduna Likhridriba Wari ase mapung phadarba su phadana ithokcharaga puthokcharabani awatpa aranba soiba kaya mathangi khunamda hapchanjaba amasung sungthokchabagi khudongchaba ado khwaina pibi gani haibagi thajaba thamjari lanthokchariba Likhridriba Wari Ningthoujam Binoi Singhagi punshi amadi Jananeta Irabotki ehou lalhauda yumpham oiba haiba lairik ase ithoknaba honajarakibada sel thungi yawangi maikai kaya da mateng pangpirakiba Sri Ningthoujam Bomi naga mabani mafamda punchigi chawraba laman tonsinjaba adu phongdoksari aduga lairik asiga mari lainaba lachan cherol kaya phangnanabu honajakibada maman naidraba mateng pangpirakiba aigi marup Sri Nunglepam Samkanhai Singha Uribok Basaspati Lekai amadi matang kaya da pautag amasung mateng kaya laujakiba marup Sri Ngangom Priyo Kumar Bikom Singha Advocate Thamaibam Lela Singkunangkong Yunam Lekai anigi mafamdasu thagatjaba phongdoksari loinana lairik asigidamakta unajakiba matamda ehapo harau-harauna taramna opigiba ahlaman marumapang khwai kibiki mafamdasu tawimal tonsinjaba phongdoksari aduga lairik asi thongnaba honajarakibada lanai imung manunggi awaba kaya khangduna itungda lebikibi aigi loinabi ngangbam ningon Sila Devi amasung ichanupi atombi Namrata Singlembi Konsham anigi mafamdasu nungsijaba phongdoksari Imphal October 2005 Monindro Konsham asida aibagi warol loisenjaraba matungda aihangna ngasi paikhatjagadoribase Imphal Kaithel 1998 dagina 1988 masi ahanba maktada aihak paikhatjaba haujarage Imphal Kaithel 1998 dagina 1988 faubagi dalairibagi sakam aduni April gi tang 18 1998 Ningthokaba ayuki pung tare British na maitai kanglada Union Jack Piran jingkhat piki nongchup jingdon marum thupnai de hainakiba British Samarjagi arangba numiti masek mangal da hai hungkiba Union Jack Piralna Manipur gi ningtamba maithong khanjinki ahanba prega aduga samudra ipak tareki thak ipom ithing lamba Manipur gi singlon mapan khanghaudana namkhairatuna chensilakpa chapu kallaba isel ireigum anauba chuki anauba salon kaya laipak asida laki singtam animaki sakham kaya honghalaki kaya dugi manungda Imphal Kaithel na honglaki basu thoidokpa amani British na Manipur loksalakpase
भारत लौसलबा मतुंगदा पाइगी अकोनबदा मणिपुर से लौसलखिबन सेप्टेम्बर की तांग 23 लिसिंग अमा चानिपान मौद्रा माथोय फावबदा मणिपुर की लैंगा ब्रिटिश मिलिटरी की मखुत्ता लैखी सेप्टेम्बर की तांग 23 दगी मेजर मैक्सवेल मणिपुर की ब्रिटिश पॉलिटिकल एजेंट बोर साहेब हाइसे स्टेट सुपरिटेंडेंट ओइदुना मणिपुर लैंगा बहोकी मोइना लैंगा खरे मणिपुर दा ब्रिटिश लैंगा की खुदोंचाना बगिदमक्ता पाइखलखिबा अहोबा थौरांसिंगदा मरु ओइबा खरदी अनौबा निंथौ हापा खुदकी ओइना निंथौगी लेफम सेमबगा लोइना अनौबा कोनु सेमगतपा अना लायेंग संग छाबा फरमबन सेमगतपा लोइसंग अमदी लोइसंग लोइसिंगी संगाई बांग्लोना चिंगबा बांग्लो सिंग छाबा महे मचिंग सेमगतपा न चिंगबन मोय हाम सेमगतलमी सेप्टेम्बर की तांग 23 लिसिंग अमगा चानिपान मौद्रामा थोइदा ब्रिटिश इंडिया गवर्नमेंट की सेक्रेटरी फॉरेन डिपार्टमेंट मसागी चाही मंगा रोमता मंगारी बरसुरा चांदु मणिपुर की राजा हापले लौथोखी सेप्टेम्बर तांग कुमाथोय लिसिंग अमा चानिपान मौद्रामा थोइदगी हौना निंथौगी अनौबा सना कोनु खुराई वांखै लेकाई लेसांथेम युमफमदा सेंगबतपा होकी खुराई वांखै लेकाई लेसांथेम युमफमदा मतम खरगी ओगदबा सना संगाई हाइबदी संगुंबगुंबनी गोविंदजी की लाइसंग मानदोबसे अतै कोनु लोइसंग सांगलेन सिंग साबा लोइरदुना कैसामथोंग नंबुल मपानदा लैरंबा सुराचान बु जनवरी तांग अमा लिसिंग अमा चानिपान मौद्रानी थोइदगी हौना कोनुंगदा मुगलैहनकी जुलाई की तांग 23 लिसिंग अमा चानिपान मौद्रा मंगादा सुराचान बु मनाउ नुपा दिगेंद्रगा लोइनना अजमेर की मयो कॉलेज दा लाइरिक तमहनबा थाकी सेप्टेम्बर तांग कुन लिसिंग अमा चामापन सुमना अमदा थोरकी मे की तांग 15 लिसिंग अमा चामापन तरेता मणिपुर स्टेट दरबार लिंखतुना निंथौ ओइबगी अंगंबा मतिक खरा सिनबा होकी आइडी निंथौदा मखोगी पवार खरा लेहनबदुनी नवंबर की तांग 3 लिसिंग अमगा चामापन सुमना तरेतगी डिसेंबर 18 फावबा मैतैगी अरिबा कोनुंग लंथबालदा अनौबा कोनुंग संगाई सादुना मतम खरा अमुक लैखी ब्रिटिश इंडिया की गवर्नर जनरल लॉर्ड मिंटो मणिपुर लाक्लगा फेब्रुआरी की तांग 3 लिसिंग अमा चामापन सुमना निपांदा सुराचानबु सनागी लुहु उपिदुना ब्रिटिश की लोइलम अमा ओइरबा मणिपुर की मपुंग फारबा निंथौ फंबाल काहनबगी थौरम पांथोखी नवंबर की तांग 19 लिसिंग अमा चामापन सुमना निपान दा वांखै लेकाई दा साबा अनौबा मतम की सना कोनुंग संगाखी सना संगाई असे मणिपुर पुवारी की मरु ओइबा तांग अमगी सक्तम मचेत अमा ओइना ngasisu लेप लिसिंग अमगा चानिपान मौद्रा माथोय मक्तदा वांखै राक्वम इंखोलदा लायेंग संग अमा लिंगले वांखै राक्वम इंखोल हाइबसे बीटी रोड की अवांग थंगबा सरुक्ता जिंखन कुप्पा संसांग सारगा कैकेल कानारिबा मफम असिबुनी मफम असिदा अपिकपा डिस्पेंसरी अमा ओइना हौदोरखिबा लायेंग संग अदो लिसिंग अमगा चामापन हुंद्रामा निथोय फावबा मणिपुर की अमत्ता ngairaba सिविल हॉस्पिटल ओइरमी लिसिंग अमगा चामापन हुंद्रानी थोइदा मणिपुर दा स्टेट हुड फंगबगा लोइनना लंफेल पाता रीजनल मेडिकल कॉलेज आरएमसी ngasiगी रिम्स लिंखत लखिबगी इम्फाल डिस्ट्रिक्ट हॉस्पिटल ओइदुना फेब्रुआरी लिसिंग अनि सुपना मंगा फावबा लेरमी मदु सिदोखरगा मार्च की तांग 2 लिसिंग अनि सुपना मंगा दगी होना कैकेल असे कानारखी वायल संगी मतुंगदा मणिपुर की ख्वाइदगी मरु ओइबा अमसुंग चावरबा कैकेल से ख्वाइरमंदा जनवरी तांग 15 लिसिंग अमगा चानिपान मौद्राइन थोइदा अनौबा कैकेल संग छादुना सेंगबखी मदुदा मैदिंगु निंथौ सिंगी हक्ततगी लिसांग सिना मैतै कंगलागा सागोनरलबा वायेन लोइसंग चैराप सुख खैरमन कैकेल की सरुप अमा ओइना अवांग थंगबा नाकन मक्तदा संगलेन छादुना अगस्त तांग 16
Sing a Mazanipan Modrani Toydaki Tonki. Set up a door, an overlenga, Ganglungi, Wael, Pataka, Zanana, December Gitan, Kudma Toy. The Singa Mazanipan Modra Taruta, Criminal Court. Set up Amasung Chadar Panchayat Civil Court, Ani Toki. Mayamna set up Panchay, Haina to Kanaraki. Impalgi requirement Kaikil Horaki Basing, Lisang Wari D. Sahi Zakayagini, a boy badalekai Kungangi Nupi Sina, Ayukin Tilgi Kaikil Kanarambane. Singamatanipan Mudrama Toigi Kongjom Lan Mamang Pawadi, Kanglagi Nutuk Sanatung Maya. Ngachi Atoba Singi Kuban Biti Pak, Lady Ba, Mapan Kangje Bungi Mayagi, Mapama Swide, Sukakila Makarami. Kakil Aduda Ngasi Jonoson Lady Ba Mapam Aswai. Da su sukna horamba balwa balgi lamkai dagi nongchuk onduna kangthak harga pakhan gumna saba dukan pareng amasu leirami dukan pareng aduga tainaba mafam biti pak adudagi sangdi sadana yumpham gum tongkhatna thonggat pa mafam singda maitai nupi singna ayuk nungthil nungdang wai kaikel ka duna pokam phamnarami pokam phamnabagi tongkhat laba Tongat lamba mafam sing adubu paida bung korami mafam aduda karamba kaikel bu sana kaikel haina kanarami sana kaikel adudi British na kangla lokshan kibaga mutire sana kaikel gi paida bung sing ado jun gi tang tarahum doi lising macama pan tara marida tem khai ki paraman kaikel na maitai kangla nakta manakta leiba matangai ra kaikel ko hoki pairamban namasung Manipuri Kaikel Kudima Kanopok Esiada Hurakiba Kaikel Singi Maset Oina Nupi Singtana Potam Pamlami Machat Ado Paraman Kaikel da Matampumbagi Oina Nagla Kibana Kaikel Asubukona Lisinga Matama Pan Hundrada Gina Marpugi Matam Danupi Kaikel Natraga Ima Kaikel Hainasu Kangaraki British ki matamda lenga ki are pasan abi ama leram dragasu ningthem masa singi mayum makai panakrabi sana ningol sing amadi makoigi masa ningol lay masina khwairamanda phiro lamadi likol na sing baru ai hen gi polam sing yon ge harabadi potphangi mafam amamam phangna halami madumagna malem gi ani subala jaw phawbadadi khwairam kaikel gi potphan phambi sing ado sana Ningol sing amadi makoigi macha ningol lay masing na anamba oina pamami marama sina farmang kaikel sumiyam na sana kaikel haina khanarakiban farmang kaikel ase British ki mamang matamdagi hona mapan longgi lalon basing samnarai hai base British na Manipur loksin kibaga kui dana maitai ningthogi konungi samu san iroi Sagol na chinba nilam lau kibada mayang lalon basing una kiba na tai hong sang ba duhon gi kum sok lisinga macani pan tarahum do ingen thadi lepa ko pana he halle darama pani August tang nipan lisinga macani pan mo drama thoi thang jadana maitai ning thogi sagol samu san iroi punama sana kai kenda lilam tawe Mayang Bepar na yam na laye Saitharol kumbaba su iramba asipo taw dan happening adubu marwadi lalon basing na Manipur yawra kibadi British na loksan kibagia iroina na lakiba Impal da ngasi su kasturi haina khangnariba marwadi imung manungi pukok siri Ganesh Lal Kaluram Lisinga macani pan Modrani Toida British na Rajput Regiment ration supply oina tunglaki mahaki matungda lisinga macani pan Modrama dida Bakliwal haina khangnariba Marwari imungi pukok Sri Rai Chunilal Bahadur Burma Oil Company gi agent oina laki mahaka loina na Jamunalal Mangilal gi pukok Sri Agarwal sun laki matung kharagi matungda Sabra Patni Kalal na chingba Marwari sing yawraki makoy kuning magsahi kharagi manungda chaw na mai pak na
ngap pak laba ngap oiraki mapalang bilalon ba sing na kwarman kay tel gi masak hongalaki bor sai Maxwell na lising ama chani pan modra ni thui da semgal lamba khairam man gi na ku pa kay tel chang sing do sidok laga September gi tang taret lising maga chama pan supna manga adai da bor sai cornel je Shakespeare gi thoksil na chek na dari chalaga yo na makhong yung duna jingkhana kupa changchang singdo sindok lamem Paramangi nakanda lairamba chaira amasung panchai anigi uripok machinda chek na chaklon changlen charaga chahi adumaki November gi tang kulhumdoida humdoki haujingna district and session court oina lady mafam asibu mayamna uripok chaira haina khangna Yona makhong oiraga jinghana kupa khwarman gi kaikhel sing ado Manipur gi nupi kaikhel natraga ima kaikhel haina malem sinna maming chatuna Lising ani mga phawa mapan phana lairami hojik lairiba nupi kaikhel number 1 asi sanaba gi damakta lising ani mga da April gi kun mga da musidokre ngasi gi nupi kaikhel ani na oiriba mafam asimakta da lising ama chamapan yang kay mga paubada Johnston School lairami. Matamadugi British political agent ki laifam residential oikiba. Aduga Raj Bhavan na lairiba Ningthoujam yumpham gi machi amada school sang saduna. Lisinga macani pan marpu mga da hundok lamba school ni Johnston School se. Lisinga macani pan maudrama thoigi kongjom landa matam khara mulu rabagi. Mafam adumakta da mo hingal handuna matam khara lairam laga. Lisinga amaga chamapan sumna ahumdagina mari phawbada khwairaman mamang school sang ningthina saduna hongjilaki mafam asida lairamba Johnston School gi thangal thugal ado ngasi pauna bazar lambi ga chapchana mayok narami pauna bazar gi lambi siga aduga Manipur gi Wari da centara kiba isel gi hidenta pham amasu oiram lisinga machamapan ni putaruktal ni khatkiba Manipur gi ahanba college dhanamanjuri gi class lisinga machamapan yangkai ni thoi phawa school aduda chatharami Maharaj Bodhachandra na Shillongda kauraga September gi tang kun ma thoi lisinga machamapan ni puma panda Manipur na India da tinba yaba gi serolda sahi taw han khraba matungda sahi taw khiba dugi mayokta tha dugi kunipan da phongkiba Manipur Legislative Assembly gi aroiba mifamsu school aduda pangthoki Khairamban amasung Johnston School ani asigi marakta samna kangsup lambi BT Road sidagi Maxwell ngasigi thangal bazar se Maxwell bazar haina khangnar Maxwell bazar haikiba gi lambi lamlong ohum phanglaba mafam asigi mayai da traffic point ama ani suba lanjau gi mamang da gi lairatuna lising ani mga phawba lairami Khairamban kaikhel sidokibada kunmina kibani traffic point adu lairat ngay dagi lising ama chamapan humpugi matam aduaida phawbadi mafam ase chathok chasin tawbagi chap chaba chanabi sing chap chana ngak halami amasung ngaknaram khongna chatlabasu ekagari na chatlabasu sangari na chatlabasu rickshaw hawa gari koirabasu yet oi nai na chatnaram chawkhalakhiba matamgi matungina Khairamban mamangi Johnston School lising ama chamapan yangkai mga da ujik lairiba mafam asida hongdoki lising ama chamapan yangkai mga ujik lairi hanagi school lairamba mafam ado awang thangba saruk kharana nilam lauduna miyoi singda pithoki Khairamban kaikhel ga chapchana mayok nariba sarukti ahangba lampak oina lairami lising ama chamapan humpugi matamda lampaki longchup thangba Khairamban ga mayok na ba dukan macha singi isam samnaba pareng ama lairaki lising ama chamapan humdra dagina marphugi matamda RCC sangchang sing thaduna maitegi phirol likol na chingba yonpham kaikhel nupi kaikhel oina phamanki jun thagi lising ani manga phawba lairami kaikhel adugi maming municipality na Imphal municipality na linthoi ngambi kaikhel haina thonjakhrabasu miyam na di phiyon pham hairaga tamak khangnaki
ngasigi nupi kaitel number 2 sing oire amaronda hana Lakshmi Bazar aduga hujingna nupi kaitel number 2 oiriba mafam asina ahangba lampak oirami aduda nupi singna nungthil nungdang wai matamda kantha kurum phaglong pauna phak lu in thang thanggol na chingba yon ba kaitel karami lisinga maga chamapan humpu mathoi adai dagi di ina kupa kaitel ching chanchang ching se sare kona thangda lisinga maga chamapan marphu da Lakshmi Bazar minthon duna jingkhana kupa kaitel chang aduga lisinga ma chamapan marphu manga RCC chanchang ching ontholaga maitei gi phirol yonpham oiduna lisinga ni taruk phawba muk lairame haujingna mathol longba anoba changrenda nupi kaitel number 2 number 3 oina leiring api gani number 3 ngasi nupi kaitel number 1 gi chanthong chuthek nakanda naka turen laliba khwai thong ase lisinga machama panyang khai tare ki matamdadi apek pa ugi thong oirami naga thol naga turen buni naga turen haris hojik asidi September ki tang 3 lisinga chamapan marphuni thoida sanga khibani khwai thong amasung chek thong nambon bigi manakta leiba maiding baga chandra na tekhau da samu pha bagi mitam ase lisinga maga chamapan humpu dagi leirakhiban Fireman Bazar da jingana kokhi baga loinana ngasigi pauna bazar asigi nongchup thangba machingi paringda ahanba oina chekna horaga jingana kuppa dukan tarama pankhak saduna Sadar Bazar oba kaitel ama semgaki miyamna di mado makha dukan haina khangnaraki ahalaman kaya nadi Sadar Bazar hudorakiba ngasigi pauna bazar machingi dukan paren singa sibu ngasi phawbada makha dukan hairaga adu makhangnari Sadar Bazar da Manipur gi ahanba cinema hall Manipur Talkies House lisinga machama pan kunthra tarukta leblakhi ngasigi Pratap Talkies manak awang paringda leriba Hinjalpan hotel gi mafam aswai da leramba cinema hall adudi Marwari Kasturi San Saraugi mapu oikiba Kasturi Hall hairaga hena khangnaki Kasturi Hall gi matungda ngasigi French Talkies leiriba mafam asimak Daina Talkie kauba cinema hall amaso hangnami cinema hall sing ase ani suba lanjau mamangda Manipur gi miyambu cinema yengbagi mahau khanghalam lanjau matungda di hall ani adu laikhidre ani suba lanjau matungda gi di lisinga machama panyankhai taret phawbadi Sadar Bazar gi masak punghong honglakre ngasigi sina yumsa kaisa khenaragasu masing amasung mising liksaragasu nopok thangba paringda ngasigi Diamond Gali phawba makha dukan sing adu mayang amadi maitegi yumsing pareng lengkre ngasi sulai riba Thakur Bari Mandir Jain Mandir aikoi gi hotel French Talkies leire adubu Diamond Gali dagi kasampat phawgi saruti palwapal napi mongsongna thalaba pathabi paring ama oina leirami ngasi di Pratap Talkies mamangda leiriba aikoi gi hotel ase Wangkai Pojam Lekai dagi Maitei Bamon Kurumayum Kanhai Sharma lisinga matamapan nipu marida hangbani masina Imphal kaitel mayon amasung anakpa Maitei Bamona hanglakiba acha thaki ani suba hotel Thakur Bari Mandir Jain Mandir Thakur Bari Mandir Jain Mandir aikoi gi hotel French Talkies na chingba nobok thangba mapan kangjai bunga taina bacharu ase ngasigi MPP complex NG Money and Chance building afan na chingba leiriba mafam sing ase achauba pukri amasu ahangba lampaki saruk oirami mapan kangjai bungi awang thangba dukan paring lisinga machamapan humpu phawbagi awang kobilya amasung mana apungba bokul pambi singna pareng horam pambi sing adugi makhada kabui nupi singna PU YU kharung khinduna yonarami yu kharung sing adu yu kan badasu aduga athakpa singdasu pithakpadasu sisinarami tumba haibase chinjak oina chaba yadaba
Khomdram akhabi kanghalaga mabuki sarukta piktakna koirapna hutoklaga manungda yawba matong pothokuna semba posak amani matongi khuijinba saruk ado khutpaibam oinai posak ase 1950 phawbagi maitai singnasu chuhing chuhi thauna singba mahi manai kanbagi thabakta marang kaina sijinarami yuyon phama masung athakpa sing tangnana bagi damakta leibaki makhong panba kambida thunga morokagi mahi naiba ametba thamnarami maitaina di changamdara ba yuyon phama adudagi thaklaga ngauraba chingmi singna kangjai bungi ukhada natraga lampakta ningaidana tumlaga leinaramba kaya yaunarami sadar badar ki nongsup thangba paringdasu kakulong Sangpham machin phawbada Victory Cinema Hall yauna makal gi dukan yumsing pareng ising ama chamapan yankhai taret ki matamda leire Victory Cinema Hall ase ngasi pratap to ki asiga hek taina na makha thangba sarukta 2010 phawba leirami Victory Cinema gi maninglomda nambul mapanda leiriba masajid ase ani suba lanjau gi mamang phawbadi sunadagi asman laufam ajan laufam oina leirami paring asomdasu kaklong kabuikun mamang paring kaisampat thong phawba nopok saruki pathabi oina leirami kaisampat thong asisu nongjuthagi matamda nongkhang chadana mathakta yungumna ina kupa ugi apikpa thong ama oirami kaisampat thong ase ahanba oina agastang ani 1992 pat chuthek ngasigi raj bhavan gi mamang traffic point yauriba lambi asiga punna samnaduna leirakhibani ngasigi pawna bazar gi lambi paring ase ani suba lanjau gi mamang dagi hauna 1998 dagi nifutaruk phawba bor sahib oiramba ji cg jimsan gi maming lawduna jimsan road haina khangnaram hojiki matamda masagi sahi marfu rom amasung mathaki laishu hairaba ahlamanjingna lambi asibu Jimsan Road haina sumak khangnari lambi ase piklaba supikna yamna ningthina semlami adu mapu masudana semlamba lambi ase ngasi phawbada Imphalda laitri haina susonari adi asuki matik phana semami British na palingai matamdari moi thabak si yamna di masudana yang ka hena kaino yam chip oina tawramde ase akoina su mirona sida lejariba akoina su masak uhaudragasu akoina ngasi phawbada makoina saramba thong nambonbi kayagi matik kuina leiba aduna asina singba ni hairibasi bor sahib Shakespeare na lisam chamapan subna taruk tareta farman kaithel ga tainaba thangal bazagi khoyathong taba lambi gi nongsu paringdasu ahanba oina chekna horaga jingkhana kupa dukan 38 chaduna anoba kaithel amaso handoklami kaithel adol 1948 1958 subna ani 1958 toy aduga 1958 subna mari manga matamduda Kenkhang ohulak Manipuri board sahib oirambagi maming lawduna Maxwell Bazar thon adubu miyam na di awang dukan hairaga aduma khangnaki ahalaman kaya na di ngasi khangnari ani subalanjau phawbadi Maxwell Bazar ase lambi nakan ani magda ngasigi kasiri thong amasung dharma salata bagi lamrong mari phangba phawbada mayang singgi jingkhana pakhan khanba pijel lekengi makhal gi dukan sing mathang lairaki adugumba pakhan khanba dukan sing ado maitai ahlaman singna posari dukan pijel leken yumpham haina khangnarami aduga Maxwell Bazar asina dharma salagi nongsu paring phawba sandokuna mayang singgi yum amasung dukan sing lairaki madugi manungda Manipur gi ani suba Dr. Ningthoujam Binoi Singhagi maranai yum amasung hidak yumpham lain chang oiba chekna horaga jingkhana kupa mathol ani gi chawraba sanglen ama 1958 dagi 15 phawba leiraki Maxwell Bazar da leirami da Dr. Ningthoujam Binoi Singhagi yum adugumba Gurudwar gi nongsu paringda MG venue romda chatkiba lambi gi nongsu thangbada Gurudwar gi to ko grupang ba charuktani Khwaraman nupi kaithel dagi horaga Maxwell Bazar gi paring ase
लिसिंग अमा चमापन यांखै तरेट फाउबदी ngasi MG Venue amasung khuyatong taba lambi gi crossing phawba mayang amasung maitai na mapu oiba dukan amasung yumsing latna sandok lambi crossing asidagi khuyatong phawba gi lambi naget animakti mongsong na thalaba lamhang paring oirame ngasi di major khulgi maning paring asisu napi mongsong gi ahang ba paring oirami paring adugi marak ase hotel Ananda Continental laiba swaida mani Imphal manungi post office ki sanglen macha ama leirami post office ado lisinga machamapan humdragi matamda Imphal city police ki maningi lambi wang da hongdok tuna lisinga machamapan marphu gi matam phawba leirami naga turel gi nage torban anima ngasigi khuya athon traffic point ki nakan na dwai dagi horaga fireman maningi khwai thong phawba khutcha machani pakpal lamhangi paring oirame lamhang paring adugi naga mapal chujing naga mapal haise naga mapal lekai gi thangba sarukti mafam adu matamgi matungina lekai gi angang singi sanabung lampak ahal singi pothana pham asibagi poloi pham na jingba oinarami lambi gi paring dadi phutara mu pang na pisapiklami phibam su lisinga machama pan yankhai dagina humpu phawgi phawbadi wayong charamde upul natraga lekom thangbo oirami hujiti lambi pak liba sidi duren mapangi lampak paring thonggatlaga lisinga machama pan mudra marphugi matamda pakthora khibani naga turel torban gi nokok thangba charuki paring di uri wari napi mongsong na thallaba lamhang oirame Maxwell Bazar gi paring da sandokhi bayum amadi dukan sing ado ayambadi mayang sing na mapu oiba ngakta oirami maitai na phamba dukan yamna tanglami maitai gi oiba dukan laikhiba sing gi manungda lachan ba oina panba yabadi Kasturi Dharmasala crossing asida Uripok Sinam lekai dagi Laisram Indrajit Singha lisinga machamapan nipuma pandagi hanglakhiba East End Photo Studio Laisam Indrajit Singhana lisinga machamapan yankhai tareta Imphal Kaithelda scooter ama tongduna Manipurda khwaidagi yana na scooter tongba nupa oikhi mahangna tonghiba lembreta scooter ado registration number na lisingani chanipa yankhai manga oikhi auto studio adugi lambi crossing wangmada awanglom thangba sarukta kasamthongda leiramba Chinese imung amana hanglamba ya sempham dukan ama ani suba lanjau gi matungda lising amaga chamapan humudra dagi marphugi matam phawbada maming chatlaba ya sempham ama oina ya hapham ya sempham ama oina leirami makhoi lising ama chamapan nipuni thoi nipum joida Japan na Burma loksin kiba matamda lanjenba refugee oina Manipurda changlakhiba kangune hojikti makhoi lising ama chamapan marphu mawdra matamda kankhatlakhiba Manipur gi tangdu lejadaba phibam kaya dagi Manipur thadokkhare East End Photo Studio Nongpolomda ngasi Alugali haina khangnariba manak waida maitai nupi Dr. Yendram Ningol Ibema amasung Bengali Dr. Kanti Mukherjee matai manaugi lanai mayungsu layengphamsu oiba Assam Taiki yum ama leiram makhoi macha masusing hojik babu parada leiri lan mamangdadi mafam odaida British matamgi Bengali Dr. Ganges amasung Naresh kauba anigi lanai layen sang oiba yum macha ani school leirame Dr. Yendram Ibema haribase school dagini Manipur gi anganba na layengi Dr. Nupini Dr. Pamlaipi Saija Dr. Thoksom Satyabati Dr. Bedapati na jingbagi marakta amani Dr. Gidrigi LMF haibadi licentiate of medical faculty of Bengalni Takarumdagi Drigini Takarumdagi Assamgi Dribugor Medical College Romdagi Thorakhiba Singado LMP hairami lising ama chamapan kunipan na dwaida ani subalandaw mumangda ngasigi Dharmasala manak city police ki manung aswaidadi Manipur gi lanai gi oina hangba ahanba petrol pump ama leirami
Lanjau mamangda lising ama sama pa ni puma thoy adaya ngasigi awangi BOC Burma Oil Company ka Burma Oil Company haina khangnariba mafam adura hongdoki ngasisu leiri pam ase leirakhibagi mafam asibu awang BOC haina khangnaraki British Reserve Area gi oinadi Moirang Khomda petrol pump ama hanadagi hangduna leiraki mafam dubu makha BOC haina mu khangnarakle ngasi su dharmasala ase lisinga machamapan punipan da Manipur sarkar gi ayaba lauraga musafir khana napai satpa singi leifam haina hudoraki ani su balanjau mamangda phawbada mithungsang hotel gi mawongda ka masa mari manga leiba apikpa sang amasu sa duna leirami lanjau matungda musafir khana leiramba mafam ase ngasi gurudwara aduga nakandana dharmasala ase tamna sengbolakhi bani Dharmasala sigi Moirang Laiji Suthekta ngasi su acha thak yumpham hotel ama leiri hotel ase musafir khana ga hudokmina rakhiba amani Dibiya hotel haina maming tharamba aduna Manipurgi khwaidagi hena thorakhiba mayangi acha thak yumpham hotel singama chamapan yankhai taret matamda dharmasala manakta nakpada leiramba singdi Marwari Dharmasala asigi awang thangba nakanda Sikha Gurudwara Sanglen singama samapan yankhai humdoi lingkhatpada Bhairon danda Maxwell Hindi Primary School gi Sanglen nakanda ni subalanjau matamdagi leiratuna lisingani tara mangagi August phawbadasu turoi ngamroi leplamba Marwari Pulsan Triloksan gi godown adugi lambi wang mada civil hospital gi miren changi mamang da kui driba mamang da sidok khibadang ngai riba tombisana high school gi Sanglen hojik municipality Imphal city police lai riba koi gi ngapi gani hojik Imphal city police lai riba che thana gi apikpa Sanglen ama thana gi Sanglen mamang thang bada saruklong bada Manipur motor workshop workshop natana tai leiramde asi alubali haina khangnariba mafam thi yauna tai di pati komthi mana pungba kewa pambi singna thalabalam hang oirami bani workshop hariba che ahan bada malem ge ni subalanjau manungda lisinga maga chamapan ni puni toida Manipuri bor sahib se jimsan lisinga ma chamapan konsom doi dagina ni putaru singa maga chamapan ni putaru na British Lami singna gari sem na bagi damakta Manipur maintenance hai duna lingkhalam bani masi workshop se Jingmai romda leirami Jingmai rongda lan loiraba matungda Jimson sahib na Manipur thadok lamdai da mahana luna tawjaki ba mechanic oi kiba maitai masa singda mahaki kai na kudol oina hojik leiriba phamasika kona na pirambani maitai macha mechanic sing adu na hanagi Manipur maintenance ki adubu Manipur motor workshop workshop haina onthok laga singam chamapan ni putaruk tagi huna workshop ase handok lakhibani ngasigi Manipur Sahitya Parishat Ariba State Assembly Hall Indira Gandhi Park Gandhi Memorial Hall Public Library Congress Bhavan Complex amadi Rumon Theater leiriba mafam sing ase Park labalam park leirami madudagi thamaiban nakamapan Khwai Brahmapur Uripok Sagolban Kaisampat na singba laikai dagi nupa macha sing lak laga sanapung oirambani lampak ado Jolly Mem lampak haina khangnarami Jolly Mem haibase Mrs. E.M. Jolly Kobi British nupi amani mahag lising machamapan kundagina kuntrain pan phawwa Imphal da leirami mahag Manipuri Assembly Speaker gi quarter oiba mafam asida mahag ki leifam oirami mahag miyamna Jolly Mem haina khangnaki lising machamapan kundagina kuntare phawwa Surasan Maharaji Maharani Janaman Churigi matenga loinana Imphal da arts and craft koba maitegi pisahalon sagi puthok pagi center amasu lingkhatlami center asida ngasi PWD leiriba mafam asida leirami hainai center ase maitai nupi singbu Manipur gi oiba pisalon sagi makhal makha puthok kayamaram
putohan duna nong chup amagi lepa kaya da thadok bagi thabak mai pak na chatharami chatara duda ya school dagi ka sam tombi singana phisa ba aduga uripok dagi hawam amuba ko bana lang machu sangba in charge oina tawrami joli mem gi art and craft ado mahak na maharajurasan majai be ma Binodini February gi tang taruk lising ama samapan punithoy January gi tang 13 lising ani kutramathoi gi English tutor oikibadagi makha chathabang amdana lising ama samapan kuntaret kunipan dagi lepi joli mem na majai be ma Binodini gi English tutor oiduna kaya ang kuina lekiba tandang ba khangba nate adubu mahak na Manipur thadok tringaida lising ama samapan kuntra nipan phawadi moyangkong kung mathakin pi masa school pi masa singbu lai tambi beta natana pi loan basu tambi ramba thengna hobagi wafam Sri Oja Sri Rajkumar Jaljina panbi rakhibani ahalaman singna gi mathakta joli mem haibi ase Manipurda SDO oina British officer amagi nupini haina su aduga state engineer gi nupini haina basu yawi Maharaj Kumari Binodini Nadi Mahakse Turachanji Mung Manung ko balarik asida Manipur Chief Engineer gi nupini hai na palami matang asida ningsing bayabadi British ki matamda Manipur gi Chief Engineer State Engineer hairami State Engineer laifam Bengali di Manipur gi ahanba State Engineer Mr. Mitchell na January tang mari lising ama chanipan maudrani thoi dagi pure romba khonangkong maya da lairamba ngom ningthogi yumpham dasa duna lairambani ko na di achoba banglo ma saraga November tang kuntaru lising ama chanipan maudra tareta hongjinki banglo ado lising ani manga gi matam adu phawbada surana motors haina khangna duna lanai myogi tata gari yonba chembagi mafum oiduna lairami ngasi city convention ase chengwat na bagi damakta sarkana muklok silaga sidokibani amaromda joli mem na leram liba banglo di ngasi Manipur gi speaker na leiba mafam asidani joli mem na magi khangna kibalam mamingda khangna kibalam pa ta ayu angan badagi chathok lamba kaya unabuba allaman kharana sunga sisu aikoi irakta lei joli mem gi mapuroba oramgadaba manba nupadi makoi kana mata thengna khide amabu erabasu joli mem mapuroba do Manipur gi mapanda lekiba Christian mission gi missionary ama oiramba yabagi likul archive record ta chaurakna phangi tangdang ba khangbadi ngamdre lisingama tamapan yankhai taret ki matam phawadi joli mem lampak ki sarupta ngasi gi BT road hajin phongi machin makta da leiba public library gi sanglen ase asida leire library asigi marwari dharmachan patni lisingama chamapan yankhai da kalambane lisingama chamapan hundragi matam phawada imphal gi mahiroi singda yamna chauna kana bakaya piramba library ni ngasi gi nongchup thangba taina bada leiriba ngasi gi congress bhavan complex ase lisingama chamapan maudragi matam adaida apikpa changlen amaga loina na hudoraki congress Bhavan complex ka taina badala riba rumol theater achina lisingama chamapan niputarutta Maharaj Bodhachandra gi mateng na saraga leblakibani theater ase hana di theater gi lila sana daba numit singda rumol cinema haiduna hindi film utpa holama oirami ko na imphal topi haina khangna English film khaktama utpa cinema holama oiraki lising ani phawa English film tama ulamba imphal topi jado miyam na thidokna pamnarami rumol theater gi mathangda ngasi gambil singa shopping arcade amadi rumol teng khaina khangnariba mafam sing lisingama chamapan yankhai tareki adwaida choba pukri amaga konana ahangba lamlem oirambani lamlem lampag adugi machi amada tidim road motor drivers union haiba amagi office oina apikpa sang ama leirami adugi akoibagi lampakta truck na chengba gari sing thapam su leirami pukri adugi mapanda lisingam chamapan yankhai manga adwai phawbada pangan azat laufam sang ama leirami aduga thangna badang asi rumhol tanki awang na kanda family welfare
office complex asina civil hospital gi doctor amadi nursing gi leifam quarter leirami civil hospital ga tainaba BT road ki paringda mayang na pet samkat pham singyu dukan macha khara leiram banatana tai dukan singdi amata su leiram amarom da ngasigi raj bhavan gi mamang da kangla thangapat paringda PWD leiriba mafam aswai phawbadi bor sahib ki leifam residency treasury joli mem lampak adai British officer singi leifam sing dak banglo adugana singba kaya pareng sana leirakiba ani subalanjau mamang phawbadi lambi se picture ba supik na taru dana na section na chem la lambi oirami jek mapum sing na mayek thok na thakiba lambi paring adugi naget matai ani magda kumbi ka len punsang sang baning thiba makoi mana halaba napi hauraga mana pung na yom laba awang ba ko bilya pambi sing na paring oina horami marak marakta lekhal leichu kaya gi lei pambi sing horami lambi paring asida British officer sing amasung makoi gi taloi mem sing na angan ba yukta makoi gi sana jaba tau bo gi jau pu dana koi thok lami bor sahib jimchandi ayu kuding gi jau ro gi jau aniga lambi paring asida chalamba param manung changduna asoi ba kai ba ing silami kari gumba amatang soi ba thengnarabadi khudakta mari lainaba lochang mioi sing kauduna chumthok halami lanjau matungdagi di singama chama panyangkhai tare phawbadi lambi ase hanagi ningthiraba masak ado mangkre koilas tharaga supiklaba lambi paring ama oi natamak leihaude hanagi masak lemhauriba haibabu lambi gi nungsup paringda matam amadi mapan naramba adugi ningthiba yengsanbi naba walak laduna tumina hikcha horaba sanglen sing aduda mangai horami nakan amaromda hujik state bank asi Nirmala Bas School na singbal lairi bayan di venue gi lambi nakan paring asom dana lising sama panyangkhai tare ki matamda kangla thangapat omdagi changlakpa machinda diesel power house station ama mathangda major bob khating amadi Manipur gi drivers union gi mathon ani gi duitala building ani aduga lambi gi paringda major kabui kulgi ina kupayum pareng leirami kabui gi yum singa do impal kaithel chakholak padagi matungina kudong chabai yang naduna ngasigi mapam singa sida hongjin nakhi hojik major kabui kulgi makha thang basaruki paringda leiriba United Bank ka mayong na ba MD venue gi mapam asai da lisingam samapan kontra mga kontra taruki matam phawda pak laban lampak ama leirami lampak ado chingmi singi kaithel ka pam oirami kaithel ado maitaina hau kaithel haina khangnarami British ki matam gi mamang da leiram laba hau kaithel ni maitaina di changnaram daba kaithel aduda huigang thang ba hui o gena chingba chau cheng makhal sing thakna ba uyu wayu singi makhal makha pothok sing pot ka onthok onsin tawnarami yonarami leinarami aduga lampak aduda sarkar gi ayaba yauraga lanai mioi singna lingba school lisinga machamapan kunthra manga daina kunthra tarukta sajalakhiba hau kaithel gi masak ado ani subalan jaw phawdi tamna mami samki hau kaithel da sajalakhiba school ado yon high school koi hidang mayum di Japani Deva Sharma na secretary oraga lisinga machamapan kunthra humdoi da lingkhatkiba school ni maduna Manipur gi ahum suba high school ni Uripok kwai Brahmapuri Chakri Kom haina khangnariba mafamduda Tripan haibadi dambu na kuplaga borana kharaga sang amada hudokhiba school ni matamadugi Manipur da miyam na sakhangnaraba lare mayum ibmohal dijamani Lalita Madhop nomai kapong kopal na chengba mioi singna lingkhatkiba oiba na Manipur state darbaga taknaduna hau kaithel gi lampak da yor high school sana bagi permit phangki Uripok kwai Brahmapur Chakri Kom haibase hujik kwai Brahmapur machinda Imphal Sporting Club ka loinana community hall leiriba mafam asini mafam asida mamangai dagi asawa kom ama leirami kom ado Uripok Lampel amasung nakamapal hujik nakamapal haina mayamna khangnarise
ising si tharatuna chensilak kham oirami British ki matamda angan ba matamadudi ko maduda chensilak pa ising ado isel adu punna tasinduna chapu kalhalamaga nambul turenda mukcentha kinaba mong semlam adubu ko maduda chensarak pa ising isel chapuda dengi natraga kol panduna nithau konungi sijina nabai yam maida pesana chingbatak pa subagi thabak tawrami madugi mafamdo chakri kom haina khangnaraki matang asida larik asigi matung tarakadaba matang khara palakadaba mafam kharagi saru taksari chakri kongi mamang Phai Brahmapur amasung nakam mapangi tainaba masinda El Brothers Hindu Hotel haiduna acha thaki hotel amasul lairi hotel ase mafam asimaktada mafam asimaki agya Laimayung Brajababu Sharma Pakan Masa ama khalaga lising ama chamapan kunthong de na hudok lambani hotel asigi farman manung ama sumanakta maitei ba mona lengba khwaidagi ahanba hotel ni hana di maming matha tholomba nate pona thangda ani subalanjau matung lising ama chamapan nifu manga nifu taruta matama adugi Manipur da naharol sana khona bagi lamda sengwat pa achauba thodang yaba da masak maming nai kiba laikai gi sana kya hujur sana singana agyagi masanupa singda haiduna maming tholhalami agyagi masanupa tariat oibada lauduna El Brothers Hindu Hotel haina thonki agya Rajbabu sana konung Sri Govinda gi luk thogol phangba maming leraba brahmana mo oirami agya namagi hotel da langba thuma haw sa sing Maharaj Bodhachandra Singana Cherab Lampakta volleyball sanaba lakhiba pudingda sanaroi singda chamin thaminaki agya thorani hotel asi khatamak namkhiba besan asida namkhiba besan paknam Maharaj masamangna hotel asida lengsilaktuna chakibagi wari ngasi phawda agya gi masa masu singna Phai Brahmapur ahlaman singna lina riba ngangnaribani hauji hotel ase agya gi manga suba masanupa Chawi Sharma na hangni maming di hongdri El Brothers Hindu Hotel asigi hektai na banakanda isinga machamapan ni punipan dan linkhakiba Manipur Communist Party gi office isinga machamapan humpogi matam phau ko leiram phau ka kel leiram ba your high school isinga machamapan kunthra tarekta Maharaj Kumari Tombi Sanagi maming onthok Tombi Sana High School haina khangna rakhi ani suba lanjau mamangda How kay Kelgi Lampak Talarami Lanjaugi Matunda Sigi Ariba Assembly Hall gi Mayong Naba Manipur Saita Parisati Nongsup Tangba Mapamda School Sangsa no Hongjilaki Tombi Sana High School Ado Singama Samapan Marpugi Matam Pawa Manipur gi Singha Naraba High School ama oina Lerami Singama Samapan Maudratare Pawadi School Mutre Maudratare Pawada Singama Singani Sumna Tara Mari Powder School Sangado CRPF Amasung Manipur Police Commando gi unit sing matang lai naram laga December thada sidoki Manipur Sarkar na mapamado anoba thorangi dama December kun mangada lepak ko pothok hankiba da asiba migi mako tumba nipan haksang ko lang saru sayang len bathengaki lepak wawa long naki Fireman Chakho Lakraba Sadar Maxwell Bazar Sangba Kraba Matung Lising Matamapan Kunda Fireman Manak Nambul Turen Wahangwam Lekai Machin Barinda Anoba Kaikel Ama Chungthoraki Nupa Kaike Matang Chida break Amatang Lojage Matam Yaragadi Maka Mukatazarake Tanka Gasida Muk Aing Hatang Lecharaba Matunda ay Jamonica da Musinazaragi. Imana pabiraga ako'y mayam da kangan bibagi amta imagi da mata love and like amta thabira o imana ngasay para isi pung ama mukti helamani ato na imagi kon kitang sirak si ay nata kangjay ada na mayam punamak na imagi da mata love and like amtang thabira o Kitang nuwate. Aha, imata bibra. Ta di tay sound do kitang pana sa padong na tawag.
ꯍꯧꯖꯤꯛꯀꯤ Okay. ꯃꯃꯥꯡꯗ Okay. ꯉꯥꯡꯈꯤꯕꯗꯣ mayamna imagi tamakta love and like thabirai tang yengbiyu kubi amta puthokpirau mayam imana break lauringai sida aihakna imagisu break oinaba matang asida akoigi ngasigi larik ibirakpa amadi feature tawjariba ningoina panjarabada Ningthoujam Binoi Singhagi family na thabirakpa picture sing akoi mayam yengminasi aduga akoi mana suki fazaraba akoina khangba hujik akoina Imphal Kaithel haina akoina Sana Kaithel nupi Kaithel masigi transition mayam se masi magi knowledge to transfer ta hoba aduga ibirakpa Monindro Konsham na ibiraka da ngasagi process se yemo pabung na kauzarage pabung na tairamba magi wakhandu amuk haibiraganda ai basina ithokpiraga ngasi imana paraga akhoi myamda mu knowledge se leihori neba aduna photo sing se amtang yengminasi akhoi khangminasi Likhridriba Wari Ningthoujam Binoi Singhagi punshi amadi Jananeta Irabotki ehou lalhauda yumpham oiba written by Monindro Konsham. Picture asi yengminakraba matungda aihakna poem asi hujik lanthokjage imam asi lanthokjarage yaragadra natragana imana makha pabikidra kari haiba bema ima aina poem si pathokjarage natragana imana makha pabigadra adumtan khangina aduda hujikse kitang matamdo yabra yaragadi ai ngak potharaga kitang prega khar sangba haiba tare ko aduna hujiki tu pathoga adum hayeng ai paba yara kanda paba na pharabra na mana khalle ai Okay. Adoi thik ase kaide ngasigi program si hujik imana pabikibagi doi hotaba tangkaksi akoina mathangi amuk unabada imaga akoi mayam unabada mu makha chatharasi aduga ngasigi oinadi aina yamna nungsiba
Ode to Our Father, tribute to Ningthoujam Binoi Singh by his sons and daughters Sadhana, Bomi, Romi, and Nomita Ningthoujam. Sina ibirakpa poem asi ai share taujarake. Ode to Our Father, a daring youth, a staunch revolutionary, was he that promised high to many a downtrodden lot. Alas, how much Mother Manipur would have rejoiced had he succeeded in his movement. Within the enclosure of the jail, even though caged he was, they feared, like a tiger majestic and so muscled, with a terrifying temper, and so broad-minded and noble he was, that they can't help but respect him. Endowed was he with a strong wit, a humorously forceful talker, and dared he that he convinced many a judges and win many cases that comes his way. A successful lawyer he was. Such was his fame, his personality. He was offered positions so respectable. Politely he refused them. Oh, how selfless he was. A determined politician and an optimistic person he was. Speeches many he gave, aroused hope in multitudes. Followers, political workers, many had he, but the luck to win eluded him. Many a failures he faced. So admirable his self-control. Never once did he despair. A smile he always carried, boosting hope with encouraging words. He is the man, a true lover of his fellow Manipuris. He was, till the end, his failing sinews and nerves couldn't dominate his iron will. Tirelessly he worked to cure the ills of the society. Oh, son of Manipur, the man who led us away from illusion to reality, a father figure to many, a needy. Oh, son of Dr. Lyran, pole star of the family, you are our beloved father. Contributed by sons and daughters Sadhana, Bomi, Romi, and Nomita Ningthoujam. Sigi poem asi share tauraba matungda imamuk katsage makha tarakpada akhoi timing sisu kitang helakpanina imai comment romda chathajarage. Haibi. Kare haiba bema Oh, aingona haiba. imai banking asi connection se kitang imana tabada kana tawu mali ado ai comment chathajarage na. Ado aina comment chathajadringaida aina miyamda kaino khatang hangatsage ko. Ahoy haibi. Hojiki hariba aina ngasi padariba Likhridriba Wari Ningthoujam Binoi Singhagi punshi amadi Jananeta Irabotki ehou lalhauda yumpham oiba habase asuki matik kanaba akoigi tungi generation da aduna aina hajaningi hangachaningi aina pagadoba sidi ahanbagi life tadi masih kitang chawba lairiksi oiba maramdagi
ꯂꯥꯏꯔꯤꯛꯁꯤ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯐꯪꯉꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯔꯒ ꯄꯥꯕꯤꯔꯒꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯖꯕ ꯍꯥꯏꯗꯤ ꯏꯪ ꯁꯣꯛ ꯇꯥꯔꯤꯛ ꯍꯤꯁꯇꯣꯔꯤꯀꯦꯜꯅꯦꯕ ꯏꯕꯤꯔꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯁꯦ ꯍꯧꯖꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅ ꯂꯥꯏꯚ ꯊꯥꯗꯣꯛꯄꯗꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯁꯤ ꯋꯥꯔꯤ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛꯁꯤꯃꯇꯪꯗꯤ ꯑꯩꯍꯥꯛꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯇ꯭ꯔꯤꯕꯨꯠ ꯄꯤꯖꯕ ꯑꯣꯏꯅ ꯏꯕꯦꯝꯃꯒ ꯂꯣꯏꯅꯔꯀꯥꯟꯗ ꯑꯩ ꯁꯤꯃꯇꯪꯗꯤ ꯄꯥꯊꯣꯛꯀꯦꯅ ꯄꯥꯊꯣꯛꯆꯕꯅꯤ ꯂꯥꯏꯔꯤꯛꯁꯤ ꯃꯄꯨꯡ ꯑꯣꯏꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯍꯥꯏꯅ ꯁꯤꯃ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 34 ꯑꯩꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯑꯩ ꯊꯨꯅ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯎꯅꯖꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯕ ꯍꯥꯏꯗꯤ ꯐꯔꯣꯏ ꯍꯥꯏꯕ ꯅꯠꯇꯕ ꯈꯤꯇꯪ ꯒꯦꯞꯁ ꯑꯃꯗꯤ ꯂꯩꯗꯣꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯈꯨꯗꯛꯀꯤ ꯃꯊꯪꯒꯤ ꯍꯦꯛ ꯊꯥꯡꯖꯗꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤꯗꯃꯛ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯁꯤ ꯍꯥꯏꯖꯔꯒ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯂꯧꯈꯠꯄ ꯍꯧꯔꯁꯤ ꯑꯗꯒꯤ ꯏꯃꯥꯅ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇꯪꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯄꯤꯔꯛꯎ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯏꯔꯒ ꯑꯃꯨꯛꯇꯪꯒ ꯎꯠꯄꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯎꯠꯆꯒꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯊꯥꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄꯥꯕꯤꯕ ꯉꯝꯕ ꯏꯆꯦ ꯁꯥꯙꯅꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯁꯦꯝꯒꯠꯁꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯊꯝꯍꯧꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯒꯨꯝꯕ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯄꯥꯕ ꯍꯩꯇ꯭ꯔꯕ ꯑꯗꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯉꯁꯥꯏꯒꯤ ꯗꯦꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯆꯦꯞꯇꯔ ꯑꯃꯈꯛꯇꯅꯤ ꯑꯃꯁꯤꯁꯨ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯗ ꯃꯁꯤꯒꯤ ꯕꯨꯛꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯃꯤꯟꯅꯁꯤ ꯂꯥꯏꯔꯤꯛ ꯂꯩꯔꯒ ꯄꯥꯅꯤꯡꯕꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯐꯨꯜ ꯕꯨꯛꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯀꯥꯟꯗ ꯊꯝꯖꯒꯅꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯒꯤ ꯐꯪꯐꯝꯗꯤ ꯅꯥꯒꯥꯃꯄꯥꯜꯒꯤ ꯍꯧꯖꯤꯛꯀꯤ ꯗꯥꯛꯇꯔ ꯁꯥꯙꯅꯥꯒꯤ ꯑꯦꯔꯤꯌꯥꯗꯣ ꯏꯕꯦꯝꯃ ꯅꯪꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯇꯨꯃꯛꯇꯨꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯝꯒꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯕꯨ ꯀꯃꯦꯟꯇꯨꯗꯁꯨ ꯑꯗꯨꯝ ꯄꯥꯊꯔꯛꯑꯀꯥꯟꯗ ꯄꯥꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯩ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯐꯪꯕꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯐꯖ ꯕꯨꯛ ꯁ꯭ꯇꯣꯔ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯔꯨꯠꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗ ꯂꯩꯈꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯁꯨ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯏꯃꯥꯅ ꯃꯊꯪ ꯄꯥꯔꯛꯄꯗ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯆꯦꯟꯖ ꯇꯧꯈꯤꯕꯁꯦ ꯑꯗꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯥꯛꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯔꯦꯐꯔꯦꯟꯁ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯩꯅ ꯌꯥꯝꯅ ꯂꯧꯗꯅ ꯑꯩ ꯀꯃꯦꯟꯇ ꯆꯠꯊꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯏꯃꯥꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕꯗꯤ ꯀꯦꯇꯔꯦꯛꯀꯤꯅꯤ ꯑꯩ ꯏꯃꯥ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯇꯥꯔꯤꯛ 34 ꯃꯌꯥꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯏꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯃꯥꯅ ꯐꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯣꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯗꯨꯝ ꯃꯊꯪ ꯆꯠꯊꯒꯅꯤ ꯑꯗꯨ ꯏꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯦꯗ ꯇꯧꯖꯕꯅꯤ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯑꯍꯥꯟꯕꯗ ꯃꯥꯏꯕꯝ ꯙꯅꯦꯁꯣꯔꯤꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯥꯔꯤꯐ ꯑꯔꯤꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯋꯥꯆꯤꯡ ꯐ꯭ꯔꯣꯝ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯃꯆꯤꯟ ꯅꯣꯅꯦ ꯄꯥꯔꯀꯤꯡ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯥꯙꯅꯥ ꯅꯤꯡꯊꯧꯖꯝ ꯏꯆꯦꯁꯤ ꯌꯦꯡꯕꯤꯔꯤ ꯏꯆꯦꯃ ꯈꯨꯔꯨꯝꯖꯔꯤ ꯋꯥꯆꯤꯡ ꯐ꯭ꯔꯣꯝ ꯅꯥꯒꯥꯃꯄꯥꯜ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯦ ꯊꯝꯃꯣ ꯎꯏ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯗꯥꯎꯟ ꯑꯣꯏꯔꯗꯅ ꯑꯩꯅ ꯂꯧꯊꯔꯒ ꯀꯩꯅꯣ ꯑꯣꯏꯔꯕ ꯑꯣꯀꯦ ꯌꯥꯅꯤ ꯑꯗꯨ ꯄꯥꯊꯔꯛꯑꯣ ꯍꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯣꯅꯕꯤꯅ ꯈꯨꯔꯨꯝꯖꯔꯤ ꯕꯣꯕꯣꯛ ꯑꯦꯟ ꯆꯥ ꯃꯣꯅꯤꯀꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ
Lots of love from here haina ibirai. Aruna nahakpamna kurumjari haina ibirai. Jamuna laisramna kurumjari haina ibirai. Imagi battery sistu loidoramne na aizeta super speed ta pathok charage. Donabi Ketri Mayumna Kurumjari Bobok Jamonica. Lots of love. Haina Ibirei, Nirmala Raj Kumarina watching from Ahaluk in Fal Haina Ibirei. Maibam Mercy Devina, I am Maibam Mercy watching from Thobalang. Lang Mai Tel Haina Ibirei. YouTube ta Yengbiriba Puna Makusu Kurumjari. Akoina Facebook Sidagi extend Tauraga Akoina YouTube ta su live oina Thadopani. Madugidamakta Yengibagidamakta Thagachari Kurumjari. Laishram Nganthoi. Now watching from Kasar Haibirai, Kurumjari Haina Ibirai, Deepak Laishram na Kok no look na Kurumjari Iche Amadi Iboku Haina Ibirai, Ibok Kaurabanina on the Imak Obayare, finding the voices na masina quaking sagi comment ni Rani na listening Haina Ibirai, Oda Lyric Yen Bam na Kurumjari watching from Uribok Haina Ibirai. Mercy my bam na Abok Kanenega Bu Kurumjari Yengzariba Thaubalda Manipur Language da Hojik BA 4th year Tamzari student ni Yengbiri Haina Ibirai Yamna Nungais Maina Kogi student aduga young listeners sing su tabi bagi damakta. Imanangi phone dom tang thambi. Koi pai lai ra koi mas. Con có ấy tổng. Ningthoujam Sushilana adu chap chare main thambi. Thambal Mari College tagi yengjari haina ibirai. Thank you. Mingam Kuraina watching from Kurai haina ibirai Mapau na Kurumjari haina ibirai Sagol Sem Sunita Su Yengbiri Kurumjari haina ibirai Laisang Debina Madam Bu Kurumjari haina ibirai Madam na Aikoi na Pazana Khanghaudaba Wari Sing Su Madam na Pazana Haidi Basi Hainingai Laitana Madam Bu Thagachari haina ibirai Koi ngasagi content sida iriba si yamna historical oiba content ngatan ne yamna maru oiba koi na khangbada refer tawbada aduna yamna phasaba mani gi lyric ni haina ina khanjai aina sumimana pa aduda tabada amuka hanjanna koina reference tawrappada akoi gi history sida kamaina leramge de minga change tawbase Bazaar si mingama ko badagi amam ko pa aduna sigumbagi akoina hana kari leirami kaina khamma pakande amna important oi bani aduga direct sidai sida chapter se atai kari chapter le kai si akoi de amna khamin ba phauhan ba ama poi no meaning na no watching from Kurai haina ibirai RK Madan Kumar Singh na watching from Sagol Ban Haina Ibirai Sakitombi Rajkumari na Sana Leibag Manipur Haiba Isai Si Sathina Nung Sijay Pajabasu Pajay state song Oina Puthokpirakpa Yamna Haraujay Haina Ngasai Akoina Ahanba Hobada tribute bada share tawzaki ba isai dugi matangdani no meaning na Ibirai matam amada oiramba Imphal gi saktam mitta sangsangna uhanbire ai babu thagachari amuka hanna Madam Saroj Nalini Khomdram athok tana tahanbi bagi damak hainingai leitana tahanbi bagi haingamdana thagachari haini birai arif aribamna yamna nungai jare ima khang dabalam kaya amasu khang jare haini ibirai
Romi Ningthoujamna watching is with Hauba and Flora watching haina ibirei. Sakhitombi Rajkumarina Manipurgi oihoriba phibam asidi hainingai leitana sokchillaba amani aikhoi masel puchel manadaba kaya chingya tamya yauna pakna santoktuna hunda hau dabana ngasidi chingda chinda pangang ngangjabada mangairabani pisak piklaba hojikpu aikhoina pong chauna karam leigani miram da leikibana buwai sangna paraba jadni wari taraga yamna nungaite thamoida nungsiba pokchei haina ibirei. Ningthoujam Singhana puning loksing oiba thoramni thagachari mambu haina ibirei. Nirmala Rajkumari na ibirei. Yamna nungaijai tabada aikhoi na angang oiringaida ukiba haina gi khairamban kaithelgi masak mataudu mitta uri thong nambon bisu minsing laki thagachari tamo Monindro Konsham Oja Saroj Nalini amadi ibema Monica busu hainingai leitana thagachari haini ibirei. Sarajanthiamna ibirei nungaiba phongtokchari program asigi damak aphaba wakallonni haini ibirei. Lingam Khuraina ibirei yamna nungai abokna wari pathok rakasi haini ibirei. R.K. Madan Kumar Singhna thanks Oja Saroj Nalini haina ibirei. Ranjanana hey namasi wash hand naina lai ai gisita maisi kena gumboram gan jif gumboram gadra khandre Sakhitombi Rajkumari na naha mayamna tajaraga thauna leibi imana pabi ribasi kayada nungsiribano haina ibirei. Ado akoina library si salakpa kanda hujik imana paba hujaba dani akoina library audio oina ni koina haizari selari koina de khoyam ina khulle. Ado akoina audio si da focus taurisina akoigi paba da waba aduga transitions akoigi Manipuri Bengali script iba si Maitei mayekta amuk translate tawdaba pot khara leiriyeba adu leitaba du mangkiga traina adugi akibagi gap to mention laga akoina library sida leiragadi khamingba tumdara lakadaba generation singna dum akoina thambada adugi wakhanlonni aduna larik mayam si ima khatangna paba doinamak uithok oi aduna yengbiriba pumnamak su khanbiyu adom su chongthokpirau akoi miyam lairik paminasi parakanda akoina akoi library sida pasana audio book oina thaminasi haina ai ningsingjagi. Mingam Khurai na ibilai ngalingai ima kaithelgi warisi aikoi mayamna khampham thoi haina ibirei. Khumanthem Rabi Chandra na ibirei yamna nungai haukraba matam dugi life da khangan bibagi damakta haina ibirei. Mingam Khurai na kaka Monindro Konsham su thagachari lairik asi aigisu copy amata happy haina ibirei. Yengo akoina smaina lairik se puthoga nainaradi paningba akoi imana ngasai paribadu chapter amakhatani aduga tai yauromgadaba information be yengo aduna akoina paminasi thigatminasi order tawbiyu yamna thagachari interest phongtokpirakpagi damakta. Sana ni mutum khurumjari
Manipur imana yaipare haina ibirai Swarnalata Ningthoujam na ibirai Pabung Chaubagi wareng asi yamna pukning lausing yamna oi Pabung Chaubagi family gi photo urubada mittagi pita kiba kanghoude long live finding the voices Soro and Monica Swarnalata Imphal Mama gi comment si ubada yamna nungai yamna nungsi thaina ina angang oiringaida akoy imaga mamaga mayam punbada ningsinghali cheksinna leibiyu mathang tholakpada soidana unarsi haina ai lapna khurumjari ngaireng bam abungo maiteina everyone good evening haina ibirai Sakitombi Rajkumari na ibirai Jananeta Irabotki sisu pamjai loinana imagi haunaugi problem busu yamna thuna pahanbiba oirasanu kenoni imagi mathangi wikta tawdoisi mitkini keno cataract lothokpagini aduga akoina bai khoraminasi aduga ngasagi akoigi book ki title sida hizam Irabotki panbase masisu ngasai aina su khanjarini aina si amna taningba masi kari iramgani na khanba aduna akoina audio book ki keno se library si sembada member soidana oibiyu akoina yam taminasi aduga chapter by chapter tawaga akoi larik si ahum recording si ahum adagi hanana recording leiba khara su leikre aduga akoi si website si kanna semi aduga handaki chahi si loidrini da soidan akoi mayam launch tawzake haina ninjari akoi paminasi khaminasi no meaning na ibirai thank you so much finding the voice haina ibirai Premananda yumpham ibirai aisu ama leizarage ima iche khurumjari haina ibirai book order tawbirakpasingsi message ta phone number thabirau aduga akhoi adum delivery tawbagi khudongchaba leigani adum akhoi collaborate tawjarake Ranjana Khuraizamna wishing you speedy recovery and looking forward to more session haina ibirai Nirmala Rajkumari na Ojagi ki operation mai pak na pangthokpiba oirasanu haina taibang maputa khurumjari haina ibirai Sakitombi Rajkumari na from Moirang imagi ki operations su soidana soidangam dana pangthokpa oirasanu haina ibirai no meaning nasu madam gi ki operation asoy angam yaudana mai pak pangthokpa oibiyu ima idamak lai khurumjari haina ibirai phazabi ningthoujamna imai bem punshi sangna himbi khokho haina ibirai aduna matang asida ai comment lokhatchaba loizare aduga ima kenta wabiganu aina sum khanbada ima si khitang pakhatpa mali pakhat prema aduna akwai mayamna imagi Saturday show si akwai mayam ngairaga leiminabani ngasi yam phajaba akwai da khudol tawbirae akoina hena akoina Saturday si ahanbada aina Manipuri Literature si thirakpa kanda yamna leitaboi ningame do hijikti maningdamna pai-paidana leiramaga karamba hana pasige haina khanbagi matamduni aduga ngasigi akhoi feature tawjakriba like asi amna mama leiraba akhoi historical oiba akoina akhoi Manipurda bazaar da chatpada masi smaina leiramba nate masi gi mamangda kari leirami adagi ngasagi aina isal horini akhoi kana movie hall se 1930s war ki mamangda leirami kaise ai adugi knowledge se hana leite aduna yamna khambada akoigi development akoigi kamaina leirami kain haibasi yamna khamba ngamjai aduna Likhridriba
pabung haina kaujaraga mingoina Ningthoujam Binoi Singhana mana takpiramkanda amuk ithokpirakpa Monindro Konsham na ibirakanda akhoi mayamgidamakta mathang generations after generation information se pass down tawbagi ithil si ubada yamna nungaijai masi hairaga matang asida aihak loisinjanaba tawjaraga imana any last word haibiyu aduga iche sadhana Ningthoujam nasu speedy recovery and stay safe and blessed always haina ibirei aina akon ba khwaigi loisalakpagi wahai haibabu mayamna aigi damakta like khurambi tabada ai pukning yamna chawthokchai aduga loina na mathangdasu ai hangna ngamiba makhaidi ai ha adum chathajage haina ajumaina mayamdu punamaknasu adum tabi bagi damakta thagachari sorna mangon oiba pina birasanu haibasi haijaraga ehang asigi damaktadi punamaku amuhana khoiramjari punamaku khoiramjari comment tawbirakpagi thagachari aina ngasidi matam namaru oidana yam thuna pathokjagre koina aina imada su tahanjariba aduga koina comment si na akhoi family oina phaminarakanda paba loiraga akhoi interact tawbigi sessions akhoi yam important oijai masi hairaga take checksena laibiyu akhoi mayam punamak covid kisi hujig adum lairi ado akhoi mayam checksen minasi aduga mathangi Saturday da soidana unaminasi hairaga lesinjara khurumjara ehang nasu punamaku amuka roibo oina khoiramjari